Ipaipu singna thambiramba aikhoigi mamal yamlaba naat ki pukai ase aikhoina matam chuppada manghandanaba hotnagadabani haina art and culture ki minister Khuraizam Loken phongdokre wafam ase Baiga Chandra Open Air Theatre board ke mapokumun thauramga loinana pangthokpa World Music Day ki thauramda mahakna phongdokkibani Department of Art and Culture na sentna ngasi Palace Compound leiba board ta pangthokkiba thauram aduga mari leinana Art and Culture ki minister Khuraizam Loken hai Manipur ase apikpa lamdam ama oirabasu aikhoigi ipaipu singna mamal yamlaba naat amadi culture gi pukai sing watana thamlami ipaipu singna thambiramba aikhoigi inakhulaba naat amadi chatnabi ase aikhoina matam chupada manghandanaba hotnagadabani iramdam ase piklabasu malemna masak khangba state ama oiribani adubu lamdam asida thokliba thokaningdaba thodok kaya asina maram oiraga chawkhat lamjelda maning halakpagi fibam amada lakli masi yamna ningba kaiba amane Maning halakliba fibam ase menkhatnaba aikhoi khudingmakna hotnafam thoi haina mahakna makhatana phongdokhi mahakna makhatana hai aikhoigi ipai pu singna nat ki lamda hotnaramliba sing asidagi tadana haurakliba mirolna aikhoigi nat amadi culture ase hena chawkhatnaba hotnasi aikhoine hinglingai matam asida tungi mirolgi dama karigumba kharadi pangthoknanaba hotnaramsi haina mahakna makhatana phongdokhi Hada gue waktu sih ini lagi tahu sahabat aku kali solution buat kerja. Kalau bayar baru ini macam tadi, kalau ini forward dalam program ini macam ni, kalau bayar sudah terbaik. Hingga macam kita perlu musik sana lagi kan, macam kita amat tahu yang kita waktu buat. Pun ini nama macam pun koi nang koi setting koi ini dharma kumar ini zat koi lagi macam macam. Kalau koi masih unity way to get jet mana terjadi aman apa yang terjadi itu way dari koi new version mana tu sudah lagi. Ngasigi thauramadu Chief Minister ge artist singi tengbang CMAT ki makhada tongan ba art ki lamda National Award phanglakraba award kunhumdoi taramno oktuna selgi mana yauna achamba khudol tamduna ikai khumna budki ngasigi thauramadu Art and Culture ge Minister Khuraizam Loken Ukrul SC ge MLA Ramweba amadi Art and Culture ge Commissioner H Gyan Prakash na mathang se na Chief Guest of Honor amadi President oina sarugyaki Adum ki ekoini kauthokpa yadam haiba jare na open laureate Rabindranath Tagore sina ekoi Manipuri se classical dance se down bani aduga sigi hokibadi Maharaj Baiga Chandra na hokibani haise ene ko ya ko kitang dai share dong bani aduna ai matam ya lauroi ekoi Manipuri ki si prithvi ne khambi basi we are very advanced in culture. We are powerhouse of sports. Aduna kari we culture sini kari promote tawai dabra promote tawai dabani patronage tawai dabani aduna ai honorable minister sumasi hiding bani next edition tadi ekoi ching mi issue invite tawai kade we should perform that one scene